अहानबदे यमना मरुओइबा अपडेट खरा थमजगे अखोइगी थौना हंजन हंजन चयिंग तौबना साथीबा असोइबा ओइरकनी एनएनसीएन आईएम इंडिया गवर्नमेंट की कुकी लालहुबा सिंगा सिजनदुना उखुल डिस्ट्रिक्ट के लितान खुल की नागा सिंगे मथक्ता सेम साराबा एग्रेशन अमसुंग हिंसा की थबुकता सिजनरे हाइना नेशनल सोशलिस्ट काउंसिल ऑफ नागालैंड एनएनसीएन आईएम न मरल सिरगली अकन वाफम कया थमलदुना एनएनसीएन आईएम न प्रेस तथादुरक पचेरोल अमदा February 9, 2026 asida India government na kuki lalhuba sing sisinaduna litan ki tangkhul singgi mayokta mangjuna na thaurang tawraba aggression natraga na hingsa sisinadaba numit oikhi numit adudagi manipuri gi naga tabum pham singda tangai padana lan thengnabagi wakhalum ama chelhalle amasung masi tamthiba oirakpa yaba asengba amasung India government na thaurang tawba scenario amagi marak aduni naga political issue pu थुगाइना बादुगा कुकीसिंग दे हेना खुदोंसाबा पिनाबा फुंगना थबक तौरकपा असि मियामना अदुम खंगनरबनी हाइरदुना कुकीसिंग असि नोमैडिक ट्राइब नि अमसुंग महौसादगी हौना मखोइगी ईदा ओइदबा ngangbagi हाइनबी लैरकलबनी इंडिया की सेंट्रल सिक्योरिटी फोर्स ना मार्क्स उमलगा तांखुल नागा मिसमसिंगे मथक्ता करिगिदमक्ता ऑपरेशन सत्थरिबनो हाइबा वहंग कयामरम हंगलगली यौसंग थाबल चोंगनबगिदमक्ता हाईवे यावना लंबी सिंगथरलगा सेन खाइबा तौबिगनु यौसंग नुमित मंगानीदगी हेना थबल चोंगबिगनु डब्ल्यू लुवांग लैमा कन्वेनर कोकोमी वुमेन्स विंग अदुगा रोहन फिल्मदगी सेंगदोक वरोल अमतंग तमिनसी ममिंग फाउ स्पेलिंग सोमना ईदे सिग्नेचर सिसु अइगी अयाबा यावदना मरोन मरी अमता हाइरमदना सारगा तौबिरमे अइ रिजाइन तौजरगे सुमाइना पपेट प्रेसिडेंट ओइबसिदी ओइजरगरिगे हाइबने कनाम यावदे आईपीएफएम से मतोमतगी कोकने एग्जीक्यूटिव कया लैगे रिजाइन तब मतमदसु मागी इज्जत माई आइना ngakpi खिबनी हौजिक फ्रस्ट्रेशन ना हेमन खिबदगी एआर गा मरी लैनरे कुकीगी फोर द लैरे हाइबगुंबा ओजा कसर लेबाक मसाता बियुबा सहीदा अंगांग ओइजरबसु कतंग लेबाक मसाताना ngang nasi sida कमेंट पिरिबा मैथि मसा सिंग सु ब्लाइंडली वथि तौबिगनु हाइना रोहन फिल्म ना फोंदोक पिरि अदुगा मखाताबा असंग कसर ना सुमना हाइबिरी एआर ना कॉल तौरके हाइबगी कीरगा तोकलगा हाइरगदी करमना प्रजा की सेवा तौगदबा मसिगी स्क्रीनशॉट लै हाइना असंग कसरना फोंदोकपिरि मणिपुर अमदी मिजोराम द लैरिबे इजराइल की लॉस्ट ट्राइब नि हाइरिबा कुकीसिंग बेनै मनासी इजराइल द सतनबा सेम साबु लोइख्रे हाइरि asi nungthil governor na imphal thadolaga mathang thagi ahumda halakna bathawrang tawkhre manipur gi anawa leingakna a king without crown a minister without portfolio gi fibam makhata na ohigadawribra thasagi kungi nungthil pung mangarom तारकपदा चीफ मिनिस्टर वाइखेम चाना लोक भवन द लाक्थुना गवर्नर ए के बलागा उनरबा मतुंग मथंगी नुमित थासे कुनगमाथोइदा दिल्ली गिदमा इम्फाल थादोख्रबा मतुंगदा यूनियन मिनिस्टर सिंह अमित शाह निर्मला सीतारामन राजनाथ सिंह शिवराज सिंह चौहान डोनर मिनिस्ट्री ज्योतिरादित्य एम सिंधिया यावना नितिन गडकरी गसु ngasi unakibada natuna prime minister narendra modi gasu unakre prime minister amasung home minister yauna union lenga ki maruoiba minister singa mathang unakibada natuna ngarang su bjp ki national president nitin navin amasung general secretary organization bl santos gasu unakrabanina hayeng ma imphal da halaklaba yai haina panari adumoina mo chief minister halaklaba matungda ma ki anaw lenga ki awat pa minister sing hapchin bagal loina minister sing na paigada ba portfolio sing yanthokpagi thabak mak thunglabaga panthadana pangthoklaba yai haina panarabasu governor ak baladi hayeng nungtil pung amaga makhai tarakpadagi daligidama imphal thadongna bathawrang pumnamuk loisinkhre maki khongchat asigi flight ticket nu chingba confirm tawkhre loinana hayeng delhi da chatuna mafam aduda governor na numit kharani leiraba matungda mathang thagi ani dagi haugadawriba Nagaland legislative assembly gi mifam da su mahangna state adugi governor oiribanina mifam hawdokpa numita address piramlaba matung thangnaba numit march 3 da imphal da halakpagi program sing leiri hari maram asina chief minister waikhem chana hayeng ma halaklaba so hayeng nungthil pung amaga makhai dagi governor di daligi dama imphal thadokraba matungda Nagaland gi assembly mikhal hawdoklamlaga mathang thagi 3 da halaknabagi thawrang tawribanina numit asi fawbi manungdadi awatpa minister sing hapchinnabagi damak wasak lobagi thoram pangthok Loidra haibigi wafam thorakli adumoinamak tangai fadana chief minister waikhem chana hayeng imphal da halaklaga awatpa minister sing hapchinnabagi wasak loba thoram pangthokadaba oirabadi last minute challenge da governor gi khongchat cancel tawrabasu yari adubu ngasi numidang pung 8 nga makhai tarakpa fawbodadi hayeng imphal thadongnaba Tharang Toriba Governor gi khongchat ase cancel tawbagi wafam laikhidri maram sing asina tha asigi mari da wasak lawduna linkhiba anawbalenga asina ngasi numita kunga mathoi suraklaba fawbada awatpa minister sing hapchin da bagal loinana wasak lawkhiba deputy chief minister ani yauna minister ani na pugadaba portfolio sing su yanthoktabana a king without crown a minister without portfolio haibigi fibam makhata na laikhigadra haibigi wahang sing political circle kharadagi hangnarakli hiramasagi matang da ngasi numidang manipur lenga ki minister fawbo oiramlaba sangnaraba politician amana pauchi asida hai handaki lenga asina
ngasi numit 18 ni suraklaba fawbada awatpa minister sing hapchindaba amasung lengakloi singna paigadaba portfolio sing yanthoktriba thawung asidi manipurda lingkhiba lengak singi puwari da amukta yawkhidri handaki asina hanba thawdawni haina su phongdoraki ohelakliba fibam sing asida mahaki maikai wafam amata phongdokningdre haina su pauchi shida phongdoraki panba yabadi logbawanda khangawdana thasagi kundagi hawraduna achawba mandaf ama khanba hurakpada miyamna awatpa minister sing hapchinnabagi wasak lobagi thoram pangthoknabani haina panarambani adubu mandaf adu kari maramgi no khangdana yungkhatluraba makhong sing loina fuktokuna sidokhrabani adubu mandaf asigi manungda yot sujinnaduna saba stage phawbadi ngasi numidawaram phawbada sidoktana leiri hairi pawgi likhun amagi pauchi shina phangba pawdadi mandaf ase awatpa minister sing hapchinnabagi wasak lobagi thoram pangthoknaba amasung achawba chaklen amasu chaminanabagi pandamda khangatpa horubani hairi yamna fazare Manipur Building and Under Construction Workers Welfare Board ki recruitment rules ki record fangdre hairakle Manipur lenga ki Skills Labor Employment and Entrepreneurship sli loisangi makhada chalairakliba Manipur Building and Under Construction Workers Welfare Board MBOCWWB gi matangda Right to Information Act 2005 ki makhada hangkiba wahang singi puakhum mari lainaba authority na piraktabadage wahang sing asibu hangbaga loinana mari lainaba document sing su PBU haijakiba RTI applicant na mathang wakalakpadagi Manipur Information Commission yoraklaba wahang amagi paukhumda board asigi recruitment rules RR ga mari lainaba record amata lainga kisli loisangda thengnadre haina paukhum pirakle hairi wahang sing asi Irulbung PS ki manung chanba khiam gai mamang laikai digi koijam tomba kauba applicant amana April 21 2025 ta board asigi mari lainaba authority da hangkibani adubo board asigi mari lainaba authority ki maikai digi paukhum piraktabadagi applicant asina mathang wakalaktuna Manipur Information Commission na appeal case number 92 of 2025 K Tomba versus SP IO Under Secretary Lee and Under Oina Lokhatuna while Chatharogli Bani Manipur Information Commission and Lokalakpa appeal case asigi while Aroiba hearing pangthokringagi mangoina na mamang thagi kun January 20, 2026 ta Commission na Lokatpa appeal case number 157 of 2025 Suplen Kombichano versus SPIO MBOCWWB ga punna while chatharakpadagi numit asida pikiba common decision gi matungina Government of Manipur gi Secretariat Skills Labor Employment and Entrepreneurship Department gi maikidagi Under Secretary amana kuyek pidu na ngasi February 24, 2026 applicant oiriba ke tomada paukhuma pirakle hairi nga paukhuma se April 21, 2025 ta ke tombana applicant oiduna hangkiba PBU haijakiba documents singa mari leinaba wahang tariki manungda yawkiba anisubu wahang query number 2 gi mari lainana pirakpani hairi applicant asina hangkiba wahang singi manungda board asida mahangna wahang hangkiba matam April 21, 2025 fawgi manungda contractual staff regular staff kaya leibagi makoigi appointment order sing PU haibasina ahanba wahang oiraga anisubu wahang da posting adugi category sing adu kari no posting adugi approve tawbagi copy ama PBU amasung staff singi maming singa loina na present position PBU amasung recruitment rules point creation order sing PBU haibaga loina na posting adu selection non selection public post oibra haina so hangkibani adu ba applicantgi wahan singi paukhum piraktre haiduna Manipur Information Commission yawnaraklaba matungda commission na piba direction gi matung ina paukhum kharasu pirakhraba matungna mamang thagi kunda atopa appeal case number 157 of 2025 ka punsilaga piba common decision gi matung inba paukhumni hairaduna Under Secretary Lee na ngasi applicant ke tombada pirakhiba cherol amada applicant asigi recruitment rules RR ga mari leinaba query number 2 gi matangda Lee department asina maintain tawba record singi matung inadi board asigi recruitment rules sing fangdre hana paukhum pirakhibani hairi Panbaya badi Manipur Information Commission na board asiga mari lainaba RTI gi kuthangda hanglakpa wahang singi paukhum suna pide haiduna appeal sing file tawnarakpadagi lokhotlaga board asigi matangda oibani na manari haiduna common oina chatharakpa appeal case ani asigi aroiba hearing tha asigi kunga tarukta pangthoknaba mangjongna lephrabani mungi mioi taraga humdoi mapunsi chupagi jail gi chairak pikre lamgi khanaba amagi matangda chahi 10 rongi mamangda machin manau ani hatkibagi matangda mafam asigi court amana imung amagi mioi taraga humdoi mapunsi chupagi jail gi chairak pikre Additional District and Session Just because Gupta na ningthawkaba numita lupa lakh 10.73 gi fine amasu konghanki chairak pikraba mioi sing adudi Suf ki machanupa sing Munawar Mustafa Sanawar amasung Saki Mustafa ki machanupa ani Saukin amasung Mahasunni matay aduna Anwar Slam Guljar Jamset Pravesh Anwar amasung Sakifni
Iranga mungnarakpadagi US na Beirut embassy ki personal sing mafam adu thadokuna chatkinaba order thokre. Lebanon gi Shia militia Hezbollah ga naknaba mari sing leinaba Iran gi mathakta US President Donald Trump na attack sing chathanaba ki hankibaga United States na Lebanon gi konung Beirut cha leiriba US embassy adu thadokuna chatkinaba non emergency personnel da ngarang order tokre. Masi operate tawba amasung US citizen sing tengbang nabagi aikoi gi thabak chathabaga loinana aikoi gi personal gi asoi angam thon danabagi matam kharagi oiba khongthang amani haina Senior State Department official amana niyongi matungina masagi masak maming phongdoktana haiki order asi non emergency employees sing amasung makhoigi imungi mioi singda chanagani adubu embassy asi hangdoktuna leigani embassy personal ni furom ningthokaba numita Beirut ki international airport ki khuthangda hanakri haina Lebanese security likhun amana hairi Pak sanba protesting hokiba thada tamthina namthakiba Iran gi cleric na chalaiba government na diplomacy da aroiba oina hotnaba ama oigini haiba aduda United States ka wari sanaba ama sagol senumita chatharaba yai haiki Iran na sagat Hamas ke October 3, 2023 gi attack sing adugi matungdagi Israel na Lebanon da attack sing chathaduna Hezbollah gi luching bahasan nasla hat pa yaw na group adu mang ta hankre sing da mathung cha da video yeng hankiba oja ama fare Assam gi Dobri district ta laiba lenga ki primary school amada oja oiba Abdul Khalik kauba mi nupa amana mahiroi sing da class manung da mahaki mobile phone sizinaduna mathong chadaba video amasong photo sing hen ki haibagi damak police na fare hairi mahiroi sing na school dagi mayum da halaklaga mama mapa da makhoi gi oja Abdul na class manung da siguma mathong huktaba thong chathaki haina phongdorakpadagi mahiroi sing mama mapa ke ana police ta wakalakpagi matungina oja asi phakibani thogdo sigi matang da school asi da mahai tamliba mahiroi ke agi mama mapa oiba sing na pen da phongdokna khibaga loinana ahakpa chairak pigadabani haina demand tauki mama mapa oiba sing na oja asigi thong asina mahiroi amadi oja sigi marakta leinariba achetpa Mari adu mangthokpada natana matam chuppagi oina mahiroi kaya da oja gi thajaba lehel loidore haiki Dubri district ki luchingba kaya na so classroom da oja singna mobile sizinaba monitor tawbagi apamba phongdoknarekhi Iran gi military helicopter crash ta mioi mari sikre Iran gi konung Tehran gi khada kilometer chahum yang khairom lapa Isfahan province ki Dora che town da Iran gi military helicopter ama ngasi uhai amasung mana masing gi market amada crash tawbada yamdrabada mioi mari sikre Ipahan hariba si Junda Iran Israel war da US na attack tawkiba nuclear site ama leiba amasung achoba Iranian airbase amasu leiba mafamni army helicopter adu training flight amada chatkibani crash adu da pilot amasung co-pilot adu sikri ama thaudo adu da leimai da leiba mioi anisu sikhi haina Iran gi semi official first news agency na haiki masi Iran da chayol ama fadringai da anisuba crash ni masigi F4 fighter jet ama Hamadon city da crash tawada madugi pilot singi manungdagi amasiki Potyan yawba sangom thakpada mioi mari sikre Andhra Pradesh ki Rajamhendravaram city da Potyan yawba sangom thakpadagi mioi mari sikre haina East Godavari district administration aning thokaba numita phongdokre sikhiba pumnama adu chap manaba local vendor aduna piba sangom thakiba singni haina police amasung health team singna haiki sangom adu Potyan sing yawba maramdagi yung hanba ngamdabagi symptoms sing amasung acute kidney complication sing thong lamba yai haina ahanbagi investigation uli city aduda unauthorized vendor amana piba sangom adu thakiba matung haukiba numit marini da mioi mari sikri haina deputy superintendent of police y Sirkan chana haiki sangom vendor adu fakre food security team sing na sangom amasung soklaba imung sing dagi blood sample sing lawkre amasung marik chumba analysis ki damak laboratory sing da thakre chief minister Chandrababu Naidu na yasinaba sangom Thakiba matung hospital sing da layang chathariba mioi singi layang bada changba sanfam pumna mukmagi government na puthokani haikre lekhidraba sing adugi imung manung sing da ikoina lupa lakh taragi compensation amasung hospitalization tawriba pumna makidamak lemna layang pigani haina chief minister na haiki AFM na huntalan mida thau piba sing athing bathamna ba nongchup laibak sing da haijakre Justice for Myanmar na nongchup laibak sing da Myanmar huntalai ngakta thau pibagi thabak tawriba Iran Vietnam gi Jeff Well Pipeline mathau tawhandana bahaijakre rights group ama oiriba JFM na European Union EU United Kingdom UK Canada United States amasung Australia na chingba lengak singda Myanmar military huntalanmi gi fighter jet singda thau piriba vessel amasung company singi mathakta na hongna na athing matham na bahaijakre JFM na nongchup laibak singda haijakiba si Myanmar huntalanmi na thau singi mateng na micham singi mathakta kiningai oiba nongthak ki landa kaya chathabadagini Justice for Myanmar na Myanmar huntalenga ka jet ki Thau lalon
itik taunaba asina mamang chehida huncha lanmina michanggi mathakta masing thingamdraba nongthakki landa kaya chathaki mamang chehida nongthakki landa kaya chathaduna micham kaya bo onnai khibadu handakta pangthokiba Myanmar lainga ki kanglongi wangmada pangthokpa mikhalgi sem sanabagi damaktani Myanmar huncha lanmigi tamthiraba nongthakki landa aduna school hospital amasung miyamgi yumsingda landa khibaga loinana angang yauna mioi kaya hatki amasung masing thingamdraba mioi kaya sulanje na hale haina rights group asina phongdoraki ado inpi manipur na awaba phongkrei Churachandpur district ki manung chanba 56 Thalon SDAC dam ahumlak MLA oiramba amasung minister so oiramba bungjagil balte na thasi kunngama thoida laikidabada thado inpi manipur na awaba amasung nungaitaba phongdokrei thado inpi manipur gi president M James thadau na thadarokpa chero na hai 2012 tagi hauna thalon AC gi mihut oirakhiba laikidraba bungjagil balte State Bank of India gi banker oirami kumja 2023 gi May 4 da state asida thokliba hingsa gi irangi manung channa Imphal gi Rims Road maya Naga Mapal area da thokliba hingsa gi thawdok amada sokpadagi matam sangna layingduna lairakibani mangna laikidabasi Manipur gi afaba luchingba ama mangjabani haina sumakhata na phongdorakli